Bidang tabiri China usaha guru halaman mayam punamak pui kono khramjari mayam ngasidi mayam ge damakta anobo message sama mayam ge damakta video sigi through dagi ai pizza ge aduna ngasigi video se ai semjabani ado video se hodei mangda China punama yengbiri ba halaman mayam punamak na channel asi subscribe tobiramo amasung share su tobiramo video se akoina knowledge oina mayam da khatang knowledge oina phangbiba taradi akoi ngasi ge aina thangachat ngasi ge aina semjariba video se mayam na share tobiramo se gi mage de request tawjari aduga nauna yengbiriba khoi chinaw singna video se subscribe tobiramo ai gi channel tongana ama budi leijai thongnang blog sena adugi channel do ai blogging gi oina tongana thamjarabani ado sigi channel se mayam gi da ai haugalaiba khoi gi chinaw sing amade khoi meti khunai gi chinaw sing da ai message pijage khunai se khatang ai gi through dagi ai gi wahai gi aina ngangjaba haijaba khangjaba knowledge ki through dagi ai gi mage dagi mayam da ai khatang ahongba purakpa ngambra haiduna ai adugi damakta ai channel se semjabani ado ngasi gi topic se mayam su dum caption kai ka paraga dum mayam na ubiramani khangbiramani asigi topic se hujik yamna yausang matamda fong akhoi gi sana hujik akhoi gi tawriba kumhai haite akhoi gi meitei khunai da tawriba kumhai akhoi gi ming oina pallabada Thabal Chongba gi matang da ing asi topic ase ai semjadori ni Thabal Chongba mayam ichinau singna ai video se yengbiba akhoi gi Thabal bu pamba ichinau singna ingoda warau basu leibe yai hoi ado warau su warau gani kari gi su warau because aina ngasi haidori se achum ngatani ba haidori se ado ichinau singna warau birasu khatang khantharaga akhoi gi wakhal je khatang khantharaga gyan tana khantharaga amutang tare tara thokna khantharaga amta khanthabiu aina ngasi haidori ba wahi singse wari singse sumbra lanbra khoi taw rosanna natraga inaw rosanna hairi wari singse sumdoida natraga lanbra haido khatang khanthabiu chinaw singna ado mayam ai khatang ithoksan ai thamjai Thabal songa akhoi miti khunai sida karino kanaba product ado ai ahan bada ai khara khoi kaino se thamjage akhoi gi demerit singse thamjage merit su demerit choi animak thokna ijai ado merit sidi yamna bulaitre demerits na hen gare ado ai sinaw singda ayomam tawra thamjage ahan bada akoina Thabal songmuda isinaw singna mayam su khangbiramgani akoina Thabal songmuda khwaidi yamna akoina problem ori se Thabal songmuda karino Funaba sine Thabal chongmuda khoi isinaw singna Efurup akhoi gi I mari oidiba isinaw singna thaksan chasallaga mayam su dum khangbiramgani Thabal chongmuda thaktaba miyamda leite Thabal chongba lai singse akhoi gi thaksan chasallaga natraga akhoi gi mayai kaba nisa sijinraga lakpa ngatani ado hujikan di thaktabasu yadre haibagi akhoi gi trending ama tradition ama oire haide akhoi gi Thabal chongba sida kai noide ngasi aina thaktaba taradi aina pamjaba nupi masak phajabado aina khoidajaba nupi do ai paibagi thauna to leite ado aina khatang thaga mahi se katang aina thaksala la di sut akhoi gi wakhal ga do nungai na khara lakpa taradi aina pamjaba nupi do engone himmat leyaba adu pairubagi su akhoi gi my boyfriend leramba yai natra my mabung mapa leramba yai aduna mu uraga nungai tana adu moi masen mu keno toraga nungai tanba thogla Thabal se akhoi gi fight club ondok pai time asini music tawriba mayam se ko lahan so silchari Thabal da ngang khara khane aina pau tai adu so akoina nungan baga aina kaujai kauraga wakhal ta hali ngang singdo do duty the volunteer gi duty ni kauraga wakhal ta no adubo leibak si khunai si gi aisu kaino mo oirubani na phamama paizarubani na ina ngang singdo kauraga ina kaubuda su ngang sing bengon loi respect to ngang tani ina kaubuda ngang singdo wakhal ta hali akoi gi khunai si gi ngang sing se wakhal loi tai gyan loi tai soi bai se kaino mayam asoi ba hujik lai se moi da counseling wat pa makhoi da guidance wat pa kari tawraga phagani kari tawraga chumde mama pa ngasi akhoi parents oiriba singna guardian oiriba singna makhoi da fazana lambi to takpi da arudagi ne ngasi akhoi khunai sida asoiba mom tawra lai se aduna mayam aina du numitu nungan baga jike akhoi gi ngang singduga aina makhoi da guidance pi afaba kamaina lambi chatkani Thabal songasu kamaina akhoina chatlaga afaba khunai ma porakpagi akhoina unity sagat na bai hona basida kamaina nakhoina su adugi kaino saruk se yagani hena agi adusu matanga moida haire mo fazana gyan tai
moida adugumba hoigi fatani negative wakal kaim khande moi loi gyan tai aduna ai nei si naw sing da haining base hoigi thabal songma matamda thabal songma se fight club onthok pinu ko aina mamang su haijaki thabal songma da any nungai taba natraga funa ningba leiba tar su aingon da personal oina paw phobiro ai noigi funa bagi kaino do mafam do sinbi ge seng na bada ko ai class ta la su funa bada kaisu akai bo leite open challenge thano bon sign tawna open challenge thano MMA tawning bra kickboxing tawning bra muay thai tawning bra natra boxing tawning bra loimak tawbi adubu Thabal gi program asuk fajaba khoi cultural port asida nakhoi mayam na la aga maiti masen akhoi Efurup masen masen funa chenaraga Thabal thugaiba natraga khun amaga yeng thina hanba adung thabak tu di tawoi si naw se khoi katang wakal tamina si aduna Thabal da funa raga kamai tawre aina hojik ta su panja khare khoi gi ngasi khun amaga funa bada akhoi maiti masa singna khun amaga funa ba matamda hojik khun ni do yeng thina ni adulaga na harol mayam khun duga chat matamda amanamu revenge loge khalani adulaga amanamu ama khun da chapuda duna mu revenge loge khalani masi mayam sina khoi gi Thabal song gi thorom sida mayam thokhan bi asi mayam le singum problem mayam se create tawre ba hojik kan gi Thabal se aga akhoi gi Thabal song muda khwaidigi maru oi ba posak amana paisa sin any potta khoi gi Thabal song muda mayam su dum khangbi ramani alik pida amount sagi 1 lakh ne 1 lakh anamudi hujikti 1 lakh mathak ta loi sange ado hoina 1 lakh mathak ta sange se kain oi ising da lang da ba sa manari ne Thabal song e loire aduda akhoi maitei khunai siga kana hoba natraga akhoi maitei naharol singda kana hoba natraga akhoi maitei chanura singda kana hoba posak amatang tawbra natraga sinbiri ba kamu singduna tawbibra haina mayam nang khanthabi oba ko aina aigi wakal de ko Thabal song moda hoi awareness program amaga thambiba adu oidi khatang yai chanura singda chanura hoi mari natraga Efurup kangadabani gi pal ngakpi gadabani adugumba awareness ama akoina Thabal song matamdo break matamda tongan akoina khatang thambiba adugumba oi batardi Thabal song base success ne na haijening ya but hujik tawlisidi only Thabal song e nisa dasala lae natraga amana mai makhut mai nupi makhut pai gare natraga amana mai mana adu matamdo funa ki aigi adugi project se tawraga koina khoi masen revenge lona na lei deba masidagi ne ba khoi gi maitei khunai se khoi gi Efurup se khoi gi ilei chal sing se unity wa laga nomu gi sotharak pa khunai nomu gi sotharak pa leibak se oirei sini aduna kadim leitaba kuki gumba refugee minai singna makhoi gumba na yam laina khoi bu attack tawraga ngasi akhoi ima leibak Manipur se wahali bane ba khoi maitei gi Efurup se makhoina tak nikna thamine ba kadi gino because akhoina unity lei selectaba singba program kai ka thoram mayam da akhoi masen yang thinaraga akoina amaga unaba yadana pangphu ta phuna base asidagi ne ba loi chhori je ado ai demerits mayam haije gare mayam ado merits khara ina haije ge ba Thabal song gi kana base Thabal song bi kana base ihan han bada akoina main de cardio leira ko cardio exercise ke martial arts ki course am oibani na ai adu han haije ge adu han panche ge cardio madi yam kana re ko Thabal song bada akoina calories burn tori se round mo daga pesami ko 1000 maya calories ne bohina burn tawri se Thabal song moda kaino full cardio ne ba pura full active ne ba dona masa no mi sing na Thabal yam koina kuina chongmangam de only fittest people the ne ba Thabal kuina round chongam mi se adu abudu ma lai ko chinau sing exercise ki quite the best in Thabal ai se adu matungda Thabal sina akhoi gi culture akhoi gi tradition se promote taw bane akhoi gi maitei gi su culture phajaba Thabal song ba haise lai yaina akhoi gi Borak Valley sida leiba Assam sida leiba atopa Efurup atopa jati myam na khangdoi ne aduga in khatang et to jage mamang so haija gre akhoi sinau singda adu khangan basida akhoina soi base asiga ne ba sori ado akhoina Thabal song se adu khangan se na akhoina Thabal song mane ba but adu khangan bo da fazaba kaino da fazaba akhoi gi niyom da natraga fazaba akhoi kaino da puthoga khoi khangan se ba haidi for example akoina Thabal song matamda augri hangen chongbai na khoi maitei gi yam fazaba tradition madu akoina tawba yai aseng Thabal song ko natraga akoina sap manaba khoi gi feijom natraga akoina pa feijom pumyat ka tawraga fazaba nupi su fazaba dress ma selaga Thabal competition ma tawbiraga adumaina akoi gi culture se promote tawraga sini akoi maitei gi aseng culture acheng tradition masimak ni aina mayam da khangan ba asigum basi yam fazan tawba yai ba Thabal gi yauseng matam da ko aduni ichino mayam asigum basi akoina promote tawraga khoi culture se atega mayam da sakhang na ba culture ama khoi tradition se sak khangan ba ma adum akoina tawba da kai ba leite but
Hujik tawriba thabal sidi ai chinau singda haining badi aina paisa mangba doloraga akhoi chinau singi Efurup i marida akhoi unity manghalakpa amaga funa chaina tawhalaga akhoi masen nungai nadaba kya purakpa aduna aina Thabal sinjariba chinau singda akhoi volunteer oiriba natraga sinjariba organization singda ina ai magai de request tawjaningi adudi yari makhai akhoi na Thabal songba thoramda akhoi funa handaba akhoi gyan tana Thabal songhanba chinau singda patana gyan tana makhoida wakhal tahalaga mafam je kaino tawbinu funa chainaba tawbinu masi akhoi Efurup kini i mari kini domaina hairaga ai ngasi video yengbiriba chinau singchu gyan tabinaba ai magai de isu request tawjari aduna nakhoi Thabal chongba any mafamda nakhoi funa biganu Thabal se akhoi cultural gi oiba fajaba posak amani masida akhoi na fajana promote tawraga Thabal se mayam mangda fajaba to takhan ningi mayam chinau sing na su ko takhan miu ai chinau sing da sai magai de gi aduna ai magai de gi request tawjari aduga makha tabada akoina Thabal songmuda igi sinau singda aina haining basidi khun khudingda asigi posak se amtang initiative lobiu Thabal songmuda akoina awareness amam thambiba natra akogi ichan singda ichan che singda akogi igi pal ngakpa adugi awareness tamba kaino ri Thabal songmusida laiba nupi masa mayam se pazamiba ngasi adu akoina asidi akoi maitei furupta hongbadi yam warani chinau se ngasi akoina sports ki program ma tausi awareness campaign ma tausi entrepreneurship program ma tausi haibada mi sam gi manungda mi kunthra tani aba laktori se adu ngasi akoina Thabal ma tausi haibada kaidagi khamba thoibi adu ada punamak pulla mi lising ma hena mi lising ani hum ne tin nganeba adugi mi lising ani hum tin bagi tanza do lahoraga akhoi silliba organization la silliba mayamna chinau singna asigi posak se akhoi awareness campaign se onthokpa yai ba Thabal ki through dagi adumai am ta tausi ba agi chinau singda ina haining wase ko akhoi su adugi tawbagi planning di leijai adu handak se akhoi thongna youth festival ma tawkibani na akhoi hujik festival atai di tawza roi aduna khatang akhoi break lawzari hujik akhoi chinau sing punchanna bagi lambi da akhoi unity puraknaba akhoi kanna sagalli khara tawraga akhoi khun khuding chatlaga aduga oina akhoi mai on silli adubo Thabal chongba ichinau singda Thabal chongba silli ba ichinau singda igi mage de khun khuding makta mase igi mage de request tawjari haitai adumaina akhoi awareness campaign ma tawbisi dulorga nupa macha singda akhoi haiga da budi nisa sasalaga mayai kaba nisa sasalaga Thabal chongba natraga any harau kumaida lakpidana ba haiduna mayamda adugi awareness su pibina ba haiduna ai mage de request tawjari because ngasi akhoi haksang akhoi gi naharol sing mujik mayam su dum ubiram gani Thabal songi ban naharol sing se sahi se 33 33 35 makhoi gum masine ba hujik hagolak pan naharol sing ja moi sine ba main no hujik Thabal song da chatlaga khun khuding Thabal song ja because moi gi sahi ni hujik moi gi sahi ni hujik song bagi moi gi hujik sahi ni moi gi hujik sahi ni lang bagi adui matam sida akhoi chinau halaman akhoi oiriba akhoi mayam na makhoi se awareness pibi masangi makhoi da guidance pibi masangi makhoi gi fajagraba akhoi gi kaino da line pithorappa fajaba akhoi gi mapuna pirakpa fajaba masado sabando adugi fajaba masado manghan binu aina akhoi sumaina kaino tawningyeba mayamda sumaina hainingyeba akhoi harol singda nisa sa sasalaga manghanba kadu loraga phattaba udi charaga manghanba adungma manghanba tawbinu doloraga Thabal patana songa mayamda promote tawbiba adumaina doloraga punsina bai wakhalon sagatbinaba adugumba ma Thabal ma silaningi aina haijaningi gi mage de masi akhoi tangai fadrabani chinau singna masi tawbinaba aina ai mage de request tawjari any Thabal songmada si tawbiu aduga Thabal songboda ai amukasu haijari aloibo ina gi Thabal sinbiri be chinau singda yari makai akhoi masen Efurup masen funa danaba request tawjari yari makai akhoi include to honbinu any pota akhoi yahon binu akhoi se fongsu fong grabani akhoi any Thabal da mayai kaban nisa season naraga Thabal thugai ge amad natraga Thabal da Efurup ki I mari da akhoi gi yengthinaba porakhan ge haina silliba tawriba mayamdo akhoi Pabinaraga akhoi kaukhalaga wakhal tahangani duna chinau singna asi khangbiu duna yari makai akhoi apunba unity khunai ama sagatmina si akhoi meiti se ujig yamna sothana yamna kaino oina leirabani yamna sothana hing leirabani aduna akhoi hujik tawriba situation se mayamna su ubiramani 2023 dai ngasi baw akhoi ima lebak Manipur akhoi fajana
नुंगाइबा हाइदो फंगद्री अदुना मथंग अखोय फ्यूचर दा सिगुम्बा तौरक्तनबा अखोयना हुजिक्तगी अखोयना सेक्शन लौगदबनी सिनाउसिंग हुजिक्ते अखोयना सेक्शन लौदबो तारदी असिगुम्बा थौदोकसे मयाम तौरखिनी अदुना आइगी सिनाउसिंग दा यंगबिरिबा आइगी व्यूअर्स मयाम दा आई माइकेदगी रिक्वेस्ट तौजनिंगी दुदी अखोय पुनमिनसी अपुनबगी पांगन सगतमिनसी नहरोन मयाम पुनमक निसादगी लापना लैसी अफबा खुनाई अफबा हक्चांग ओइमिनसी हाइदुना आई माइकेदगी रिक्वेस्ट तौजनिंगी अदुगा अइंगोंदा कमेंट तौजरई अइंगोंदा आइगी पाव फाउननिंगबा अखोयगी सिनाउ चे चन लैबा तारसु आइगी फेसबुक आईडी रोशन इरोमाइना लैबनी इंस्टाग्राम दसु रोशन इरोमाइना लैबनी अदुगा मेसेज थाबिरौ आइगी पर्सनल नंबर ए शेयर तौजरके एनी हंगनिंगबा नत्रगा पुनिंगबा लैबा तारसु अदुम पाव फाउबिरकपा यागनी करी मकाइबा लैते पाव फाउबिरगा अखोय मसेन पुनमिनसी सी हाइरगा ई वीडियो से मतंग से टेंशन जगे सिना पुनमक पु वीडियो से मीटिंग ताबिबे नमकता अमुका हन्ना थागत फोंदोकचरी रोशन इरोमगी मागेदगी मयाम पुनमक नुंगाय याइफना हिंगमिनसी थैंक यू